अहनबद हौजिक फाउबगे मरोइबा पाउ पिजरी हौजिक पॉलिटिक्स तौबगे महुता पॉलिटिकल गी खेनबा थमदना मांगदा तादुना लैरिबा असि हाना लोइसिननबा होनसे हाइना हानागी चीफ मिनिस्टर एन बिरेना फोंदोक्रे हिरम कयादा अवाटपा लैतबा लमदम अमा ओइरबसु मतिक चाबा लुचिंगबा लैतबा नांगसी अइखोइना सोथना लैबने हाइना एमएलए लौरेमा रामेश्वरना हाइख्रे मणिपुर हानगुम तंगदु लैताबा हंजिल हनबा मदि अहोंगबा मणिपुर अमा पुरकपदा नहासिंगना थौदांग लौबियो हाइना एमपीसीसी की प्रेसिडेंट के मेघचंद्रना फोंदोक्रे अमदि डेंगी पॉजिटिव ओइबगी चांग नेमथदबदगी मियामना लाइंग चथबदा खुदोंग चादबा कया मायोकनरी खुरुमजरी आईएसटीवी पाउ मेरेंग ताबिरिबा पुनमकपु तरामनौक चुरी हाउजु फाउबगे मरुबा पाउसिंग मियामदा पिजरी हौजिक पॉलिटिक्स तौबगे महुता पॉलिटिकल गी खेनबा थमदना मांगदा तादुना लैरिबा असि हाना लोइसिननबा होनसे हाइना हानागी चीफ मिनिस्टर एन बिरेना फोंदोक्रे वाफम असि ngasi konthojam assembly constituency ki oina atma nirbhar bharat campaign haudoqpagi thauram amadi prime minister narendra modi gi man ki baat miyam punna taminabagi thauram da phongdokhibani hanagi minister dr s ranjan gi yumda pangthokhiba thauram aduda rajya sabha gi mp lesemba sana jawba bjp manipur pradesh ki president a sarda mla singh hanagi mla singh amadi party gi thaupuba kayana sarugya ke thauram mari leinana president a sardana atma nirbhar bharat ke पांगथोकदबा थबकसिंग मियामदा पाउदंबगा लोइनना मियाम पुन वासक लौमिनकी एन बिरेना मखाताना कॉन्स्टिट्यूशन की मतुंग इन्ना एमपी की मिखलदी पांगथोखरे बीजेपी की ओइनसु हाना फंगब मसिंगदगी हेना फंकी अदबु पार्टी अमना इमोशन द वोट खोमदुना वोट हेक काबगा आईडीपी सिंग मयुम मयुमदा हंजिल हनगने हाइबादु ngasi थबक ओइना पांगथोकपा ngamlabra हाउजिक बोट चोर हाइना लाव मतम चाबरा मांगदा तारिबा इशु ममितगी मपी तादुना मयुम मयुमदा चंगबा ngamdana लैरिबा सिंग असे यंगसिनबगी महुता अखोय मसेल हुनदुना लैबगी मतम ओइरिब्रा बीजेपी ना चही तरुक लोमसिदा तौरमलिबा थबकसिंग असे करंबा पार्टी ना तौरमबगे इंडिया कनगदबदी बीजेपी पार्टी खक्तनी मरमदुना अखोय मसेल हुनबगी महुता मांगदा तारिबा इशूसी हाना लोइसिननबा होनमिनसे महाकना मखाताना महाके असेंबली कॉन्स्टिट्यूएंसी की ओइना करिगुंबा सोइबा लैरबदी अइबा ओइना चेदा पिबिराओ मदुगी पाखुम चपचाना पिजगे आईएलपीएससी चादा मरिफुतरा मंगा ट्राइबल ताबा लमसिंगदा पियु हाइबनी अदुबु चादा यांखै खक्ता ताबा लमदमसिदा आईएलपी पिरकपा हाइबसी प्राइम मिनिस्टर के अचौबा खुदोलने मतममदा एफएमआर लेरमदबा अमदी बॉर्डर फेंसिंग तौरमदबा रंगसे लमदमसिदा मिटोफ मसिंग हेंगलकपगी चांग वांगलकपने अदुबु हौजिकती बीजेपी के लेंगागसी लाकपदगी एफएमआर अमदी बॉर्डर फेंसिंग निंगचिना खादुना मपालमदगी चंगलकपा मिटोफ सिंग थिंगबंगमले हाइखी देना उन्ननब होनबदा मणिपुर की प्रजा मयाम से लान लमजिंगनगा लैरे करिगिनो मोइना तौबा चुममगदि ngasi भारत सरकार ना हाना तंपाक से क्वेश्चन लगा लेरंब केम तरह का बड़ी दो केम तरेत हंदह लगा आमन द पुसल इज करिगिनो ngasi की मिरो अमदि तुंगी मिरो से कन्नन बने ngasi कोई न तौरंगदबसे मधु तौद्रेबो से मधु तौद्रेबा आईडीडी गावखोखरेबा एवरीथिंग होइना गावखोखरेबा ngango पॉलिटिक्स ने but तौबदबो लैरिबा इशू सिदि मांग तारिबा वाथोक सिदि थैनन होना बिगनोबो बोर्ड कागी बदो सिगी इशू इज कागी बने ngasi पीस कमिटी में सेमब्रा मोइना मणिपुर की प्रजा बु कनबा मणिपुर की अपुनबा सदम बु कनबा मणिपुर की मयाम बु तेत काइना थंबदुने कोई प्रायोरिटी कांग्रेस की मतलब सही हुंद्रांगा का तौरमद्रब थबक ngakane कोई लास्ट 6-7 इयर्स ला कोइना तौरिस जाति कन्नबा लैबा कन्नबा ngasi aikoina sothana leiriba si laifam thokte iramdamasiदा sana khonaba culture yauna tongan ba hiram kaya da award palaitaba lamdama ma oirabasu matik chabalu singba laitabana ngasi aikoina sothana leiribni haina kaira assembly constituency ke mla laurembam ramesorn haikre wafam asingasi umanglai kanba punbaluf ukalgi tara humdoi rak suba mera mifam englishing ani kunga manga
annual conference on umanglai haraubagi matangda ngasi voyama sumang lela sanglena pangthokpa miyamgi mifamda wafam singa se paumi singda fongdokibani thoromaduda ukalgi president Sanam Nabachandra retired principal amadi lailup ke chairman NG Kangjia mangang chingbu singna sarugya ke mifamasida tongan baloisang kaya dagi sarugya ke ba madi masak nairba miui kaya da ukalgi maike dige chamba khudol sing piduna ikai khumna ke loinana ukalna fongba mera mifamda saithaba ishe amasu MLA Laurembam Ramesorna fongke MLA Laurembam Ramesorna makha taraduna aikhoina aruba thabak ama chathokpada yumgi sanamahi khurumlaba matungda mafam adugi umanglai khurumlaga chathoknai adubu senjau paiba sing yauna tongan ba miui singna umanglai semga sagan ingbagi chang watna leiba thengnare masida atopa lining chatpa furup singidi lining mafam sing matik chana saduna laire na khunba khaidana chaf manana mateng kaya pangnare maramasina lamdamasigi miyamna maitei singi yamna maru oiba umanglai semga sagana nabagi damak angam mateng pangwina se haike umanglai pham sing ase pajana senggon hon angam ba mateng pangwi habsima ai thamjage aduga manipur chok isu mayam hada hokiba koi thong thongdok ya dasu maroin hai tar koi gi pai pu tham lining chapsing ase na mang thar kan leba si kai biar roina chongthok je miyam na ure an hari ba ko manglai sing ase yamna sengatpa mathok ta habjima ngasi gi miyam da thamjaninge ngase koi na manipur na koi di shon hai tar akoi sing mari talent bi sport sana khona bagi lamda culture gi jagoi saida akoi gi shona wat mai thambirame ba Rome je singlon taren ko salne ba manipur singlon apan ko saline ba akoi da phaja pal lai amada wate toren phajab lai adu ngasi manipur na sumani halai je keno ka ai chung khanja badare thaninga de manipur da madik chabali da lai tabani haiba sima ai thamjage ba ngasi ngol lambi thong da kai da mayam ubiramani economic campion se ai nong gudimak ta adu sona da koi da makta am pibirame ba Manipur da hanagum tangdu laitaba hanjil hanba amadi ahongba Manipur ama porakpada naha singna thaudang lobiyo haina MPCC ki president ke Megasandrana fongdokre peace and communal harmony in Manipur haibasida nunggi wahan thok thamduna MSFDS ta pangthokpa nongmugi oiba youth convention da wafamasi fongdokibani convention adula MPCC ki president ke Megasandra youth congress ki state president Wahengbam Anand Indian youth congress ki national president Uday Bhanu Shiva party ki atai national amadi state ki thaubu sing amasong party ki karyakarta singna sarugya ke convention aduda youth vision 2030 mingthonba Manipur gi tungi fibam fagat hananaba vision document amasu fongke convention aduda Indian youth congress ke national president Uday Bhanu Sivana Manipura thokriba charang nabasi law and order gi crisis nate human crisis ni tangdu laitaba laibana miyamda manaba khudong chaba pigani Manipur gi naha singna masibu pigadabani haike mahakna makha tana leibaga sigi mafam amada sokpa matamda India pumbana leiba ki damak left kani haiba wakhalon aduda Rahul Gandhi na Manipur gi irang leirakpadage ngasi fawbada Manipur da miyam gi awabada saruk kyarak hana yavalaki haike. What I personally believe is the youth of Manipur has a bigger role, has a very important role to play. It's time that you all should come out as a peace ambassador in this state, as the symbol of peace in Manipur. We raised the voice in parliament. Our leader Rahul Gandhi ji raised the voice in parliament, and Indian Youth Congress also raised its voice on streets. So what I'm trying to say, from parliament to streets, we raised voice for Manipur, and we will keep doing it until we get peace, prosperity back in Manipur. Indian Youth Congress is with Manipur, not just in words, with actions, with solidarity, with commitments. Allowed to happen in Manipur, only Youth Congress team, you can fill this void and make this thing happen and bring unity, harmony back in Manipur. Manipur Pradesh Congress Committee ki President K. Megasandrana crore lising kunge sandway hunba state lengak na Manipur da chawkhat thaurangi thabak amata paikhat pangamdre Vision 2030 da mahai masing thabak piba tangdu laitaba amadi nungsi chanana lehenba hakchang phaba sana khonaba digital amadi green future gi matang da khanghanba amasung political amadi democratic participation lehenbada mideng thamliba sida miyamga punna chatminarabadi wata padaba Manipur ama soidana oibangam gani mahakna makhatana double engine BJP government na haikiba sing thabak ta onthok pangamde BJP na lauriba sing asidi miyamda minambani haiki Lasidi society asi nauna semgot pamatamda amasu asoiba part sing edo naha sing achoba role lobiduna soitana aikoi energetic leaders youth mayam sing asina
ngasi Manipur se awon ba porpa ngamgani haibagi ina se pathaja bathami ngasi di naha singna asum bada yumpham oiraga asum bada power oiraga da akoi punamaki rights citizen khudimaki right as defend tawna bidamakta youths needs to be the guardians of democracy ngasi natrabadi mioi khara khaki lut tawnaba mioi khara ki thika tawnaba mioi khara khaki oisaba thinanaba magi imung khartagi nepotism adugi damakta akoi democracy chalai benate this is for all of our youths this is for all people of Manipur shanti ki damakta social harmony ki damakta akoi punna sangkalpan patang asi relief camp da lady sing makoi mirai tuna thamba yaroi masi ki damak akoi na justice ki damak koi punna naha sing na thabak tawbina naba aina appeal tawjari Dengue positive oibagi chang nemthadabadagi miyamna laing sathabada khudong chadaba kaya mayoknari ngarang record ki matung inna punna miyoi humphugamapan positive oiki miyoi kungamari rims ta laing sathakre zenims ta kuntra mapan amadi private hospital da miyoi mapan laing sathakre hairi Zenims ta dengue positive oiba miyoi kaya laing balak pada laifam leitabagi awaba kaya khudong chadaba kaya mayoknari masina maram oituna emergency counter gi ticket kakfam gi akoibada dengue positive oiba miyoi kaya laiduna laing sathari hairi mari leina balenga ki loishangna kangna sandok palaina dengue asi laksina naba chap chaba thabak kari kari lokhat labage haina miyamna hangnari Housing indigenous ki isu puthokuna yanaribasi matang sade laibak thugaina nabsilakpane haina hanagi UNRF ki chairman RK Megan Eli Sanayamana Songbong community hall da pangthokiba ningol chako bugi thoramda fongdokre khundrakpom kendra tengbang lufna sinduna pangthokiba thoramadu da Songbong amadi sajiwa relief camp ta leriba ningol sing chako bugal loinana khudol pot pikhi thoramadu da khundrakpom kendra tengbang luf ki president Maibam Kebi Commerce and Industry Department ki Geology and Mining ki in charge Thongam Phulchan Icham gi Hanagi President and Rajendro Nachingbu Singna Athoiba Mithunglen Singh oina sarugya ke Thoramadu da Khundrakpom Kendra Tengbang Lufna Khundrakpom Assembly Constituency ki manung dage thawaina pontha pikraba athoba tara gi lehoriba imung manung da pirakpa thagi pension mangarak suba oina khusna ki Thoramadu da RK Megena makha takibada hausi kukina haurakliba lana se makhoi gi tungda kanalai haiba se loina khangnaraba wafamni hausi tholiba lana se lisang sitna Sathakigaba Lani, Lana Si, Tenga Harabadi, a koi punna, Honagadabani, Punsin Bagi Mahuta, Kaibung, Tanaba, Honarakpasi, Libactivani, Hausik, Kuki, Tenga Kaknatana, IDP Singsu, Mayumda, Hanzil Hananaba, Honagadabani, Langakna, Honadragana, Karito, Yai Havado, Punna, Kanaminagadabani, Haiki. Sometimes Hingaba, although Mayung, Singling of Sea, Pasalite, Sepulability. Ado mafhum dulu semua ekor sekarang mana jengi. Lunci ni sih dari berpolang kuni mak mayam essential item ada sih. Kuni mak mapan lepas itu selaga ekor sesuatu yang mana. Lunci ni lainnya lalu saudang itu capcan lawan lawan mana ba sesuatu ba lainnya lainnya saudang lalu jangan tambah ekor apun ba siap lawan mereka kari sabuk sabuk tay harusnya masih hidup mak ekor mayam jangan lain negara wakil ni kan negara wakil ni harus tambah. Manipur da leriba assembly segment ki apunba voter chaurakna lakh kunga lising yankhai mariga chahumga marifutaret asina karigumba makhal makhamategi senja thumja tawdana isa isa gi pamjaba candidate ta vote piduna miyam gi mihut khalhodrabade Manipur gi saktam asi hena phibam soksilakpa yai haina Manipur People's Democratic Front MPDF ki secretary Sapam Samungong nangase Manipur Press Club ta pangthokpa paumi singa unaba amada fongdokre mahakna makha taraduna India gi manungda laiba state singi territorial integrity ka heloi harabadi Constitution of India ge article 1 gi status state aduda piraba matam adu khaktada mage territorial integrity ngakpa ngamgane have a Constitution of India ge article 1 gi wahan thokne ngasigi Manipurna khuding makta sothariba awat apatana thallaba yumthang naba state ke mateng yaurabadi hingbada wariba mana tawningba maongda satharakliba pat kaya mangkhiba ching kaya koksilakliba turel kaya gi fibam taraktriba khuding makta fibam kaiba saktam urakliba kaya se ngakthoksi natragadi Kalasi Harabadi Manipur gi voter miyamna senja thumja yaudana isa isa gi pamjaba candidate khanba ngamdriba makhai haujik oiba Manipur gi sakta masidagi hena fibam sokchilakpasu yai haiki Honorable MLA sing honorable MP sing ase
ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯑꯝꯇ ꯅꯠꯇꯦꯕ ꯀꯅꯥꯅ ꯚꯣꯇꯔ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯊꯥꯒꯠꯆꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯜꯂꯤꯕ ꯁꯣꯏꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯁꯤꯒꯤ ꯔꯤꯛꯁꯁꯦ ꯚꯣꯇꯔ ꯄ꯭ꯔꯖꯥꯁꯤꯡ ꯑꯣꯏꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯆꯤꯟꯗ ꯂꯥꯎꯔꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯔꯥꯋꯥꯔꯤ ꯑꯗꯨꯗꯣ ꯍꯥꯏ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯈꯪꯍꯟꯕꯗ ꯑꯩꯈꯣꯏꯅ ꯏꯂꯦꯛ ꯇꯧꯗꯅ ꯊꯥꯒꯠꯂꯤꯕ ꯑꯣꯅꯔꯦꯕꯜ MLA ꯍꯨꯝꯐꯨ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ MP ꯑꯍꯨꯝꯒꯤ ꯗꯥꯏꯇꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯔꯇꯤꯀꯜ 1ꯒꯤ ꯁ꯭ꯇꯦꯇꯁ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯥꯔꯇꯤꯀꯜ 371C ꯑꯗꯨꯒꯤ ꯀ꯭ꯂꯣꯖ 1 2 ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ 3ꯗ ꯑꯥꯔꯇꯤꯀल 1ꯒꯤ ꯁ꯭ꯇꯦꯇꯁ ꯃꯅꯤꯄꯨꯔꯗ ꯄꯤꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣই ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯕ ꯍꯧꯅꯗꯦꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯗꯤ ꯐ꯭ꯔꯟꯅ ꯈꯨꯕꯥꯛ ꯆꯪꯖꯣꯛ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯚꯣꯇꯔ ꯄ꯭ꯔꯖꯥ ꯏꯂꯦꯛꯁꯟ ꯂꯥꯛꯄ ꯏꯂꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯀꯦꯟꯗꯤꯗꯦꯠꯀꯤ ꯋꯥꯀꯔꯗꯒꯤ ꯄꯩꯁꯥ ꯂꯧꯕꯤꯔꯨꯗꯕ ꯑꯗꯨꯗꯩꯗ ꯚꯣꯠ ꯊꯥꯗꯔꯒ ꯃꯗꯨꯗ पुथोरꯛꯄ ऑनरेबल MLA सिंह ऑनरेबल MP सिंह अदो मदुना पानबे मतमदुदे मणिपुर कनाना करी तौब ngamge से let us see in future ताइबंग मपुदा फत्तबा ngakthokpinanaba thaunibagum isai sana tauba aranba thabak sing थादोक ननपसु होनसी हाइना लमलाई केंद्रगे MLA केस इबोम चाना पुंगदोम मोमदा लैबा नोंपोक निंगथौ अमदी पांथोइबी लाइबुंगदा नौना साबा माइबा लोइशंग अमदी माइबी लोइशंग संगाबगी थौरमदा फोंदोक्रे थौरमदुदा पुंगदोंगबोम खुल डेवलपमेंट कमिटी की प्रेसिडेंट केस जुगेश्वर पुंगदोंगबोम GP की हानगी चेयरपर्सन आई प्रेम हानगी वार्ड मेंबर TS जिटेन आई सना हनबी लैमन चिंगु सिंगना सरुग्या के थौरंग मरी लेनना इबोम चाना मखा ताकिबदा अखोइना लूना अमदी थाजबगा लोइनना खुरुमनरिबा सेंबिबा मपुदा खुरुमलिबा से चनदुना लाकले लाई खुरुमबा अवा अना ngakthoknana होनरिबा असिगुम्बा अखोइ साना खंगना खंगना ओइदबा ngang मीगी फतननबा तौबा खुनाइना यादबा खुनाइबु मांगननबा तौबसिंग इसाई साना थादोकनरबदी अफबा खुनाइ अमा ओइबा ngamgani हाइके अक्टोबर की तांग निपान अमसुंग मापन की लोनबा हिंगदा सिलोंग की रेड लैंड लैबा मणिपुर के राजबारी की बिल्डिंग बु PDN थुगाई की समता पार्टी मणिपुर स्टेट यूनिट ना अकनब मौंगदा कंडेम तवी हाइना समता पार्टी मणिपुर स्टेट यूनिट की प्रेसिडेंट हजी अराफत अली नांगसी मणिपुर प्रेस क्लब ता पांगथोकपा पाउमिसिंग उनबदा फोंदोक्रे महाकना मखा तारादुना मणिपुर की राजबारी बिल्डिंग थुगाई की बगे टेक्सा खुदिमक PDN पुगदबने मणिपुर की पुवारी का थादोकनबा याद्रबा सिलोंग की रेड लैंड लैबा मणिपुर राजबारी असी मणिपुर की पुवारी की मिंगसेल नि हाइबसी PDN खंगदबगी मरम करिगिनो सही लिसिंग अनि हेनबगी पुवारी लैबा मणिपुर नि हाइबसी खंगजिनदना अहिंग नोंयाइदा थुगाइबगी वाहनथोक करिनो PDA की ऑफिशियल सिंग मथक्ता मणिपुर लैंगाकना थिगलबा मतुंगदा चेनबा PDA की ऑफिशियल सिंग एक्शन लौगदबनी हानगी राजबारी साबदा सिजिनरंबा पोलम सिंगना हानगी सक्तमगा मानना मणिपुर राजबारी सागदबनी हाइखे अखोइना होजिक होजिक तौरिबा मरमदि हौगिबदा ममांगैदा बगे पैलेस गेटा पिलर अहम लैबदि अमा सेंगाइना थुगाइरम अदुना अदु फाउज मसागी लैजरिबा स्ट्रक्चर अदु मांगनदना हानगी मसाकसिंग मांगनदना अदुना अदुम सेमगा थंगिबा अदुम हाइना हाइबा राजबारी की सिसु हानगी लैजरिबा मसागी मसाकसिंगना सेमजलगा थंगी ngarang October tang kunga mangada Manipur da fongba pau khara kangpokpidagi Churachandpur fawbagi lambi sembada Rongmai Chief Association na ayaba pikre hairiba adu yumpham yaudabane haina Rongmai Chief Association kangpokpi na haire haukiba October kunga humdoi da Saitu Kendra ge MLA na kangpokpi district ki Saitu Kendra da lairiba Rongmai Chief Village Authority amadi ahal laman yauna Assembly Constituency sigi saukhat thaurangi maramda mifamama Assembly Constituency sigi MLA gi yumda chatuna pangthoke numira दुदा एरिया दुगी अमदी कॉन्स्टिट्यूएंसी दुगी खुलगी अवारा पासिंग MLA दा थबक ओइना तौबिना नबा हाइजके मदुदा MLA नसु थबक सिंग सोइदना पांगथोकनी हाइबी खिबत नतना पीस यूनिटी अमदी हार्मनी लैना नुंसिनना लैमिनना बगी लोइनना शांति लैबा असेंबली कॉन्स्टिट्यूएंसी अमा मणिपुर की डेवलपमेंट अमदी पीस यूनिटी गे हिरम नतना अतोपा एजेंडा मीटिंग अमता तौखिबा लैते अरानबा पाउसिंग संदोक्तोना नुंसिसानना हिंगमिनरिबा फुरुप मसेल नुंसिनदना नबा अमदी थाजनदना नबा
matungda amuk hanna tawbiganu MLA nasu atopa agenda amatada haikiba leite haina Rongwei Chief Association na akanba maongda yaningdaba fongdokli Kaibo yamna hunjin ba wahi ngang kiba viral saran kiba kongpok pi to Chorsanpur da lambi sena ba yabi kire haibo yumpham yaw da bo haidudi yamna mak ai khoina pen da ba nungai da ba yumpham yaw da bo haidu da ai bo paw puthok pase ai khoi yamna yaning de community amagi marakta ai khoi si nungsi sanana laisi hana sembi ba sigi marak sida asinguma aranu paw sandor ka amaga gi marakta amadi imong manung ge khana haninga ge sem sari ba kana go paw puri me pom khudeng ma section biyo ai khoi yaning da ba loina na wahai asi meyam gi mafam da masi phongdok chabani Laistrom Malem Ngan Bramaitena Iba Sukna Mamlaba Thanil Haina Mingthon Ba Saireng Lairik Amanga Se Manipur Hindi Parishad Ki Holda Fongkre Manipuri Literary Society na Sinduna Pangthokiba Lairik Fongbugi Tharamaduda DM Yugi School of Humanities Gi Din Amadi DM College of Arts Ki Principal Professor Sagol Sem Lanchen Bramaitei Manipuri Literary Society Ki President Naurem Lokesor Singna Sarugya Ki Bagaloina DM Yugi Hanagi Associate Professor Dr. Sarachandra Longjambana ngasi fongkiba sareng lairik sukna mamlaba thanil gi maramda wangang ke sareng lairik sukna mamlaba thanil gi aiba laisram malem ngan ba maiteina mahak ngalinge matamdagi wari macha amade sareng iba yamna pamna horakhe adubu khongthang onaruba maramna lam asida changsinduna Sangsin Fong Khangdana Laki, Adobo graduation tamba haurak matamdage, Mahaki apam lambida chatpa horake, Mahak na Eva Sareng Lairik Ama Fongane Haibasi, no Matakalude Adobo, Pungning Amadi Tamoy the Parok Pasing, Asigi Fongdok Pamasi Sareng, Wareng na Orake, Mahak na Angang Oringe Matamda, Mahak Sociophobia, Labor Maramna, Mirak Tinba Amadi Mimang Tokpayam na Kirake, Mahaki Aswanbasi, Tadok Nanabahonabada Mahaki School ge Principal na Chauna Mateng Panke. Mahaki punsida thengnakiba tangkak sing asi fongdoknanaba khori rolna achauba khudong chaba ma piraki adubu ngasigi mirol singna iriba loan sing asi khangba watpana ariba amadi anoba loan punduna sareng sing asi ikhibane haiki Okram Laika Youth Club na Sinduna SK Naurem na iba Isai sur kahen gumsi ko haina mingthonba lairik fongbugi thoramama singzamai Okram Laika Community Hall da pangthokre thoramadu Manipur University of Culture Manipuri Department ki Professor Makhonmani Mongsaba NG College ki retired Professor Tongram Chandrakala lyricist Amari writer AIR Imphal SK Naurem Amadi retired headmaster Ningombom Heramani na athoiba mithunglan sing oina sarugya ke ngasigi lairik phongbugi thauram aduda Okram Laika Youth Club ki Vice President na aiba SK Naurem da chamba khudol su tamke wangang loi kyana SK Naurem asi masagi asengba pukning da fawba ihul adu tamak khud thaduna aiba amane Masagi fibam soklabasu mahaki ibagi thauna handaba asi ubuda chauthok se haina wangang loi kyana fongdoke thaurang mari lenana Manipur University of Culture Manipuri Department ki Professor Makhonmani Mongsabana Naurem Sunil Kumar na sigumba atenba wari macha kaya iramba se thagale mahak masadi isai iba amani adubo Sunil Kumar gi wakhalda thamoi da fauriba amade wari kaya uruba amadi khomjinduna mahaki oiba wakhalonda ithoktuna fonglak libasi araiba amati nate Aibagi mafamda arepa laite ariba iriba makai pen banaide ngasi mahakna iriba lairik asina maram oiraga khorirol gilamda achouba mafam ama kananaba khong thangjilakpani haina lawe ngasi Naurem Sunil Kumar na iba isaigi sur kahen gumsiko hariba lairik maming asiga isaiga naknaba malabasu manungda wari macha kaya ama yaure wakhal amadi thauna handana Makata nasu Sunil Kumar na masek mangal thokna wari macha kaya ama irakhigani haibagi thajaba lei haiki ai sibishal niyom le te mawada ai na phokpa khara madu ithoga niyam khanani madune ai ba sibik tonga odi ining ki khang mun tabse asine adu ishamu ira hamjabya asi mo da khanani mo sigi mawada pholi tese sebe khamnobsa Housit Pauke Marthan atin break amatang luxury amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari
aduna hidak langthak kayama sadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Breaking matungda mayam bamukahanna taramlok chori loina makata ba pau pizari Pm-Istv da thabak toriba mioi khudingba ke phangpham thokba hak phanghan biu haina All Manipur Public Health Engineering Department Worker and Employee Association ki President S Samungona haire ngasi Manipur Press Club ta pangthokpa paumi singa unaba aduda mahakna makha taraduna Pm-Istv da chahi kunga taretagi chahi kunthra mari fawba casual master role oina thabak toriba mioi sing amadi contractual waina tawriba khudingba work charge with work charge confirmation on thokpa natraga regularization on thokpa haina Constitution of India na piriba worker amagi hakne casual master role employees singi fundamental right pu chahi kunga taruk lom namsinduna thamliba simak Pm-Istv na miyoiba amagi hak khongoina bane hairoi dabagi maram laite Constitution of India gi mathakta Pm-Istv na laite Pm-Istv na matam khudingmakta Indian Constitution bu ngakna thabak tawbuna Pm-Istv gi fundamental duty ni habasi Pm-Istv gi authority singna kaubiganu haire Tangkhul Music Forum TMF na sinduna Kamjong District ki manung chanba Ramrai Eco Park ta tha sigi tang kuntraga mathoidagi November ama fawba numinini chufna Tangkhul Music Festival 2025 pangthoklagane haina Tangkhul Music Forum ke advisor Guru Riven Mangsavana Ramrai Eco Park ta pangthokpa pawmising unaba amada phongdokre pawmising unaba aduda TMF ke Vice President Augustine Swimre amade Rider Club ki thaupuba singsu sarugya ke Guru Riven Mangsavana Echoes of Peace haiba theme da chathagadaba festival asina irang amadi tangdu leita dabana thalaba Manipur asi isai nongmai gi khuthangda ingthaba tapthaba purakna nabagi wakhalonda pangthokpane awang nongpok yauna Manipur gi tongan tongan ba ven kayana miyam gi thawal tawgadaba kumhai ase yamna chawna sinbanate masida furupumna makki miyamna saruk yabiu amade state asida ingthaba tapthaba purakpada mateng pangbiu festival asida thangmai so singlai sori sanjan na chingba singsu saruk yagani the lady bishim akoisi wa bishi yam wagre adigi mishiki team gi manung sida akoina echoes of peace haiba pot she mishina team oiraga mishi amatang paw sangthorga through music digi shanti purokba yaroidra music isina waria top politics ngang dro music ka puroga mi myam shi puroga si yaroidra haibigi wakhan lon istigi mishi set tobuni yam chauna pangthobudi akoin ngamdre mramdi financial shi what bagi government da bisa ni bisu na te agency amani na help tawroga asi to koina wana economic limit werga koina si amatang ni pangthosi mafam yam phaba matamni duga season che autumn season phau khoba yam nungai matamin aibagi pangthokpuni TMF ki Vice President Augustine Swimrena haukiba chahi ani henba sei Manipur da irang na maram oiduna miyamna awaba mayok na duna lakiba do haujikti madugi matam madu na thaiduna koi pumnamak manglom da changsin ba matam oire haibagi wakalonda festival ase shinbane numinani ki festival ase ki manung da isai nongmai gi mathakta camping Tangkhul gi nat ki chanabe mathel lukoi ecotourism adventure sports amade atai makhal mathel ge thawram kaya singani haike We are very excited to celebrate this festival, and we look forward each and everybody to turn up here with their good vibe, and let's all get together within these 2 days and celebrate with love, music and peace. That is our goal. Riders Club Singim Mahut Ziladuna Royal Riders Manipur ki General Secretary Thongam Biswanath na Manipur da Royal Enfield ki Rider Club taraga manga rom laibagi manungda club manga rom na festival ase shogot kani atai club sing su soidna saru gyabiu ingthaba tapthaba porakpada sogat poina miyamna festival ase saru gyabiu amadi mateng pangbiu haiki Velasi akoi mayam sangdana mapum phansi adana masira lakpada no problem kemta issue leite kanagumba kharana madu lambi du kirambasi ai kaimta kiningai leite there is no problem lambi loim phai adu haiba festival asida mapum akoi riders mayamna riders ki side tagi aina represent tawraga haiba festival asi mapum phansi haigi kano dai thamjari
India bu mapangal kanba masama ufoba lainatina chendaba eco-friendly oiba laibak ama ohenanabagi pandamda haukiba chahi 2024 gi December thadage Ministry of Youth Affairs and Sports Minister Dr. Mansukh Mandaviana India pumbada Fit India Sundays on Cycle haudokhibagi makha satharakpa oina ngasisu Sundays on Cycle gi thauram sai STC ulauda pangthokre Sundays on Cycle gym change let's ride for fitter Bharat haiba thimda sai STC Lona Gold Gym Imphal ga khosamdana pangthokiba thoramaduda Gold Gym Imphal gi proprietor P Tomba Sai STC Ulogi Center in charge L Rinki Gold Gym Imphal gi head trainer T Langamba amade manager TS Kiranna Sarugya ke thoramaduga mari lainana Gold Gym Imphal gi proprietor P Tomba na cycle rally adu lamtha ke rally adu Sai STC Ulauda gi hauraga tidim lambi fauduna thoraba matungda makhatana amu Sai STC Ulauda lamthungpham oike Lions Club of International District 322 Digi Mereng Makhada Lions Club of Kanchipurna sponsor Togduna Lions Center Kanchipurda Peace Poster Contest ama pangthokre Victious Life Science na mai pak na hodok pa chayol cham subagi thauram chingmeirong da laiba classic grande da pangthokre thauramadu da Victious Life Science ki distributor amadi tongan ba miui kyana sarugya ke thaurangamari lainana Company asigi distribution oiriba Somi Thangalna Lamdam asida thokliba irang asina maram oiraga sel thumgi awaba kaya thengnariba se kharada oirabasu kokhan bangam hannanaba hariba company se hodokibani ngasidi company asina hodorakpa miui kaya gi semilonda fagat han bangam le haike Ragasina kana bai se koi testimony am laikre cancer naraga smaina recover tawkhiba miam yauri piles gi horaga macha amsu sinus gi horaga aduma adamaina tawba miam so sigumagi testimony koi laizai koi haksang phaba khat natbida nong gi koi gi smaina koi na warga leiba matang sida senthum so tanba yabagi opportunity so ama oizai mi am da batar su mi mari manga khata oi batar su tara kun khata oi batar su punsi si hongan bangam gadra haibigi adugi asada tawraga koi si khongthang changsin duna leijabani Tingri awang laikai da laiba sur tarang musical association na nauna puthokpa audio cassette amanga se haunabi matung inna Manipur Press Club ta phongkre tharamadu da Manipur State Social Welfare Advisory Board ki hanagi chairperson RK Noyon sana All India Radio ge approved artist Haisnam Ragumani Art and Culture ge hanagi assistant director Haubom Chitra amade Nilakuthi Gram Panchayat ki chairperson Thongam Rosni na athoiba mithunglen sing oike audio cassette asida CS Sangai Zaubi ki mayekta S Ragumani Khetrimem Subadani ki mayekta S Sarmila L Gulapi ki mayekta A Heramani T Sorojini ki mayekta S Ragumani N Chandramala ki mayekta Zina Ngasepam Tapta Jinta amadi Chandramalana Saisakpi Singh Oiri Manipuri Theatre da kathokpaga loinana actor amadi director oina thaudang yariba Khurai Kongpal Sajor Laikai dagi Moirangthem Prasanta kidney animak fail oibadagi hausi awaba mayok nariba sida like minded group LMG Manipur gi executive council na analayang badamateng oina nabagi damak ngasi mahaki loinabi Nepram Ningol Moirangthem Ongbi Dhanapati gi mafamda lupali singkun mateng pangduna imung asigi awabada sarugya kre group asigi president L Kunjesor Sharmana lusingduna chatkiba ngasigi khongchat aduda group asigi Maruiba Music Sarugya ke Tengbang Khongchet aduga mari lainana like-minded group ki secretary Ojit Sorokaibamna artist singna awana tarakpa matamda miyamna mateng pangsinduna artist singbo yokhatminase amadi ikai khumnase haike Assam Rifles na chingi miyamda mateng pangbage makha satharakpa oina Kangpokpi district ki manung chanba Kotland village ta street lemmanga mateng pangpre Achamba thoram amaga loinana pangthokpa tengbang bagi polam pibagi thoramadu da khul adugi luchingbi kyana su sarugya ke The Sangrung Khongsang Village Welfare Association amade Labor Union ga khusamnaduna sinduna Nipalak Suba regular social work amade cleaning drive ama Khongsang railway station akoibada Nungba sub division None district Manipur gi mereng makha danga sei pangthokre Thaurangumari Lenana Sangrung Khongsang Village Welfare Association amadi Labor Union gi President
Gonglinglung Fongmeina Mathau Taba Machinery Amadi Equipment Sing Waiduna Drive Adu Loshinen Bahonaki Makatana Sit Sengba Kak Natana Laborer Driver Amadi Passengers Singna Matam Matamgi Thorakpa Awa Ana Kayada Mateng Pangduna Lakli Haiki Manipur ki mafam kayada hauzik kangdagi sandokpa laina sing park sanana narakpa na maram oiraga dengue laina nanaba migi maseng yamkhalakpana moirang mairenbam laikai ekoibada kangdagi sandorakliba laina singdagi ngakthoknanaba mairenbam laikai Youth Development Association na 32 Battalion CRPF lokta ki matenga loinana ngasi fogging tawkhre 32 Kuntrani Suba Battalion CRPF Lokta ke Commanding Officer Arun Kumar Mina ge Pautak Matung ina Sathakiba Fogging Sathakiba Adukamari Lainana Mairenbam Laikai Youth Development Association ki member Ziovikna Housing Manipurda Kangdagi Sandok Palaina Maruena Dengina Naba Migi Maseng Yamlak Pasidagi Karadang Orabasu Ngakthokpada Mateng Oinanaba Kuntrani Suba Battalion CRPF ki CEO da Haizaduna ngasi fogging asi chathabani Masina Kangdagi Sandok Palaina Seng Loina Ngakthokpa Chama de Chama Ngamlagani Haibanate Kang Marum Kokpom Oiba Yaba Amort Pamafam Sing Luna Nana Akoiba Sing Taru Tanana Thamsi Haina Apil Tobak Loinana Kuntrani Suba Battalion CRPF ki CEO bu Thagat Fongdoke Saliba October Thasi ki Taragum Doidagi Taramapan Forward Vietnam gi Hai Fungda Pangthok Kiba Senior Asian Drawing Championship 2025 ta Tongan medal Loroktuna India gi Mingchat Purakraba Regional Water Sports Complex Sandra Road ki Flair Ahumbu Taram Opoki Thoramama Ngasi Sandra Road Talaiba Regional Water Sports Complex ta Pangthokre Bishnupur District Drawing Association Sinduna Pangthokiba Felicitation Function aduda National Sports University Manipur gi Registrar Dr. Laishram Diva Mane Bishnupur District Drawing Association ki President Oinam Nobin, Bishnupur District Olympic Association ki President Ningthauzam Mangi amadi Moirang College ki Principal and Joysu Sarugyake. Ngasigi Thauramadu Pangthokiba Championship sida Men's Courts Nipanda Silver amadi Bronze Medal Laurkraba Maimom Kiran Women Cox 8 ta Bronze Medal Laurakrabi Haubizam Tenden Toy Championship sida Sarugyarubi Thangzam Priya amadi Pangthokiba Championship sida Coach da Saruk Yarobe, Ngarembam Laxmina, Sililang Libas Singe, Maike de Chamba Kudol Piduna, Player Singasibo Pungning Tawaki, Saruk Yakiba, Tauromapu Singna, Pongdokibada, Manipur, Ngasidi, Piklabasu Pikna, Malemda Sports ki Fambagasida Mangzil Thana, Sangsilakli, Apaba Sanure Kaya, Lepalaitana Torkli, Adobo, Honaba Yaudana, Mingchat Purakpa Havasi, Oitoklo, Ngasi Purakliba, Medal Asidagi, Hana Mangzil Tabang Ngamnaba, Honasi Haiba, Pongdoki. Ngasidagi Hauroga Thasigi Kuntra Fauba Sathagadaba Police Flag Day Week 2025 Kumari Lainana Imphal West District ki SP gi Lising Makada Imphal West District Police na Sinduna Team Taraga Tarukna Sarugyaduna Sathagadaba 7S Side Knockout Football Tournament ama Wangoi de Leiba Lining Thau Sanamahi Ground da Haudokre Haudokpagi Thoramda Wangoi Block ki SDO Maibam Suranjoy Additional SP Law and Order Imphal West Pukrambam Sankar Maya Imphal Police Station ki SDPO Tayanjam Clinton Wangoi Police Station ki OC Moirang Mayum Badal Amade Mayimphal Police ki OC Waikom Dirasu Sarugyake Ngasi Sanakiba Math Singda Haurebi Apunba FC na Top Sifai FC bu goal Amasino Yumnam Hydrom FC na UKYL Uchiwabu Penalty Sutta Goal Ahum Ani Sangayumpham FC na Imphal East District SP Shaben bu Goal Mari Amada Amasung Wangoi FC na SWC Top Sifai bu Goal Amasino da Maitiba Pikre Lakliba November Thage Mangadagina Nipan Fauba Thailand gi Pattaya City de Laiba Pattaya Sports Complex the Pangthokodoriba World Youth Games 2025 the Sarugyana Nabagidamag Jit Kunedo Association of Manipur JKAM gi coach ama amadi player ama khalakle haire World Youth Games 2025 asigidamag khalaklaba Indian Jit Kunedo team coach su oriba JKAM gi General Secretary Dr. Moirangthem Ibomcha amade 19 plus Men's 65 to 70 category da Saruk Yananabagi Damak Tom Cruise Laishram Anibo Games Asida Mai Paktona Mingchat Purakpa Oresnu Haina JKAM gi Joint Secretary M Malem Nganbana Fongdokre Loislakpada Housing Forward gi Maroiba Pau Amukka Hanna Pizari Housing politics tawbagi mahutta political khenaba thamdana mangda taduna lariba se hana lochina bakona se haina hana gi chief minister N Birena Fongdokre
हिरम कयादा अवाटप लेतब लमदम अमा ओइरबसु मतिक चाबा लुसिंग लेतब नांगसी अखोइना सोथना लेरिबने हाइना MLA लौरेमम रामेश्वरना हाइख्रे मणिपुर हानगुम तंगदु लेताबा हंजिल हननबा अमदि अहोंगबो मणिपुर अमा पुरकपदा नहासिंगना थौदांग लौबियु हाइना MPCC की प्रेसिडेंट के मेगाचंद्रना फोंदोखरे अमदी डेंगी पॉजिटिव ओइबगी चांग नेमथदरदगी मियामना लाइंग सथबदा खुदुंग चादब कया मायोकनरी हौजिक फाउबगी ओइनदी मणिपुरी पाउ मतांसदा लैजरे मिरेंग ताबिरिबा पुनमकपो अमुक्का हन्ना खुरुमजरी